ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤ ꯁꯍꯔ ꯅꯨꯄꯥꯗ ꯉꯥꯎꯕꯤ ꯄꯨꯟꯁꯤꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪꯗꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯇꯣꯝꯆꯧ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝꯅ ꯉꯥꯎꯕꯗ ꯅꯠꯇꯅ ꯁꯍꯔ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯨꯛꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ꯫ ꯊꯥꯗꯣꯏ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ, "ꯄꯨꯟꯁꯤꯕꯤ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯍꯔ ꯅꯨꯄꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯔꯤꯁꯦ?" ꯄꯨꯟꯁꯤꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, "ꯁꯍꯔ ꯅꯨꯄꯥꯈꯩꯗꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯝꯃꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤꯅꯦ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠ ꯆꯩꯁꯨ ꯐꯪꯉꯤ꯫ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯕꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯁꯍꯔꯗ ꯆꯠꯄ ꯌꯥꯎꯏꯗꯅ, ꯑꯗꯨꯗꯅꯦ ꯁꯍꯔꯒꯤ ꯀꯩꯊꯦꯜꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯍꯧꯏ ꯍꯥꯏ꯫ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯁꯍꯔꯗꯒꯤ ꯂꯩꯔꯤꯅꯤ." "ꯍꯩꯃꯥ, ꯅꯪꯒꯤ ꯁꯅꯥ ꯐꯖ ꯐꯖꯕ ꯃꯌꯥꯝꯗꯣ ꯁꯍꯔꯗꯩ ꯂꯩꯔꯤꯔꯣ?" "ꯃꯥꯅꯤ." "ꯑꯁ, ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯍꯔ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯤꯡꯈꯠꯂꯛꯑꯦ." ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ, "ꯀꯔꯤ? ꯁꯍꯔ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯦꯕ? ꯑꯗꯨꯁꯨ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ?" ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ, "ꯁꯍꯔ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ?" ꯊꯥꯗꯣꯏ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯅ, "ꯅꯠꯇꯦꯍꯦ." "ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ?" ꯍꯟꯗꯛꯇꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯁꯥꯎꯖꯤꯟꯅꯔꯛꯏ, "ꯊꯥꯎꯅꯦ, ꯁꯦ ꯊꯥꯎꯅꯦꯕ, ꯉꯝꯃꯗꯤ ꯊꯥꯎꯑꯣꯕ." "ꯅꯨꯄꯤ, ꯅꯪ ꯉꯁꯤ ꯁꯣꯏꯔꯨꯁꯦ, ꯁꯍꯔ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ?" ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯈꯣꯝꯕꯒ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯥꯂꯦꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯑꯃꯁꯤꯅ ꯏꯟꯁꯤꯟꯕ ꯑꯣꯏꯔꯝꯅꯤ ꯃꯁꯦ." ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯂꯦꯝ ꯍꯦꯛ ꯎꯕꯗꯒꯤ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯟꯁꯤꯟꯖꯗꯣꯏꯕ? ꯑꯩ ꯏꯟꯁꯤꯟꯗꯦꯀꯣ." ꯃꯥꯂꯦꯝ ꯅꯣꯛꯂꯒ, "ꯍꯣꯏꯗ, ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ?" ꯊꯥꯗꯣꯏ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯍꯦ, ꯅꯪꯃꯁꯨ ꯍꯦꯛ ꯇꯧꯔꯒ ꯈꯠꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯇꯟꯕꯨ ꯇꯟꯗꯦ, ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ." "ꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯥꯅ ꯍꯥꯟꯅ ꯍꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯁꯨꯅꯤ, ꯅꯋꯥ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯅꯋꯥꯒꯤ ꯃꯤꯆꯪꯗꯨꯗ ꯆꯪꯉꯒ ꯂꯩꯈ꯭ꯔꯦ." "ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦ, ꯅꯪꯒ ꯇꯥ ꯃꯥꯂꯦꯝꯒ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯠꯅꯕꯗꯨꯗ ꯍꯥꯏꯕꯤꯕꯅꯤ." "ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯑꯗꯤ ꯈꯠꯅꯕ ꯇꯥꯕ꯫ ꯃꯥ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯑꯣ ꯍꯥꯏꯒꯦ?" "ꯃꯤꯅ ꯆꯝꯅꯗ ꯍꯥꯏꯕꯗ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ. ꯑꯗꯨꯗꯗꯤ ꯇꯥ ꯃꯥꯂꯦꯝꯅ ꯑꯗꯨꯝ ꯂꯛꯅꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯇꯥ ꯃꯥꯂꯦꯝ?" ꯃꯥꯂꯦꯝꯁꯨ ꯅꯣꯛꯂꯒ, "ꯃꯥꯅꯤ, ꯏꯆꯜꯅ ꯍꯥꯏꯕ ꯆꯨꯝꯃꯤ." ꯄꯨꯟꯁꯤꯕꯤꯗꯤ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯣꯛꯂꯝꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯄꯨꯟꯁꯤꯕꯤꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯁꯥꯎꯅꯤꯡꯅ ꯊꯥꯗꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯠꯂꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯄꯨꯟꯁꯤꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ, "ꯄꯨꯟꯁꯤꯕꯤ, ꯈꯨꯠꯁꯦꯝꯗ ꯊꯥꯗꯣꯛꯁꯤ." "ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ." "ꯂꯥꯛꯑꯣ, ꯌꯥꯝ ꯊꯨꯅ ꯆꯠꯁꯦꯕ. ꯃꯁꯤꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ." "ꯍꯣꯏꯌꯦꯕ, ꯆꯠꯁꯦꯕ. ꯈꯨꯠꯁꯦ ꯅꯥꯕꯅ ꯁꯤꯗꯧꯔꯤꯃꯤ." ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯟꯁꯤꯕꯤꯁꯨ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯄꯨꯟꯁꯤꯕꯤꯅ ꯊꯥꯗꯣꯔꯛꯄ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯖꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ, "ꯑꯁ, ꯈꯨꯠꯁꯦ ꯂꯣꯏꯅ ꯉꯥꯡꯉꯤ." ꯊꯥꯗꯣꯏꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯈꯣꯝꯕꯅ ꯇꯨꯡꯗꯒꯤ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯑꯌꯥ, ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯈꯨꯠꯀꯥꯁꯦ ꯀꯌꯥꯝ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ." ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯇꯨ ꯋꯥꯔꯛꯀꯤꯗꯤ ꯂꯩꯇꯦ, ꯅꯣꯛꯑꯒ ꯂꯩꯅꯤ ꯃꯁꯦ." "ꯅꯣꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯏꯇꯨꯁꯤ ꯐꯨ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯄꯨꯟꯁꯤꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯃꯥꯂꯦꯝꯗ ꯁꯥꯎꯔꯞ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯕꯨ ꯅꯪꯒꯤ ꯅꯇꯨꯔꯣ ꯍꯥ? ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏ ꯑꯣꯏꯔꯛꯀꯗꯣꯏꯅꯤ." "ꯑꯣꯏꯖꯔꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯈꯨꯡꯒꯪ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯣꯏ." "ꯈꯨꯡꯒꯪ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯥꯏꯗ ꯄꯥꯟꯗꯣꯏꯕ?" "ꯁꯍꯔ ꯅꯨꯄꯥꯗ ꯄꯥꯟꯗꯣꯏꯕ ꯈꯪꯉꯕ?" "ꯑꯁ, ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ." "ꯌꯥꯅꯤ, ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ. ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯟꯅꯖꯕ ꯅꯨꯄꯤ ꯊꯤꯖꯧ, ꯑꯩꯁꯨꯅꯦ ꯑꯩꯒ ꯆꯥꯟꯅꯖꯕ ꯅꯨꯄꯥ ꯊꯤꯖꯒꯦ." ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯊꯥꯗꯣꯏꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯅꯣꯛꯅ ꯅꯣꯛꯅ ꯃꯄꯤ ꯏꯔꯥ ꯈꯖꯤꯛꯁꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯝꯕꯁꯨ ꯃꯇꯥꯎꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯈꯔꯗ ꯉꯥꯏꯔꯦ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯒꯗꯕ." "ꯊꯥꯖꯔꯛꯇ꯭ꯔꯦꯗ."
ꯑꯩꯅ ꯃꯥ ꯇꯥꯟꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦ, ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕ ꯃꯇꯧ ꯈꯖꯤꯛ ꯐꯥꯎꯕ ꯎꯗꯦ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ. ꯑꯗꯣ ꯏꯇꯥꯎ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯤꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦꯕ. ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯀꯣꯛꯁꯤꯜꯂꯣꯗꯅ. ꯏꯇꯥꯎ, ꯅꯨꯡꯁꯤꯕꯁꯤꯕꯨ ꯄꯪꯁꯤꯟꯗ ꯁꯤꯟꯕ ꯌꯥꯕ꯭ꯔꯅꯦ? ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯩꯅ ꯊꯥꯗꯣꯏ ꯅꯨꯡꯁꯤꯕꯁꯦ ꯑꯇꯣꯞꯄꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯦꯅꯦ. ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯏꯁꯤꯡ ꯁꯣꯛꯅ ꯁꯣꯛꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯇꯥ ꯃꯥꯂꯦꯝꯗ ꯍꯥꯏꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯕꯨ? ꯇꯥ ꯃꯥꯂꯦꯝꯁꯦ ꯏꯀꯥꯏꯔꯝꯃꯅꯤꯌꯦ. ꯃꯃꯥꯏ ꯈꯨꯊꯥꯗꯨꯒ ꯃꯥꯅ ꯏꯀꯥꯏꯕ ꯈꯪꯉꯗꯤ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯏꯁꯦ ꯀꯩꯁꯨ ꯌꯦꯜꯂꯛꯑꯣꯏ. ꯃꯤ ꯃꯥꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯇꯧꯔꯤꯅꯤ. ꯄꯨꯟꯁꯤꯕꯤ ꯃꯥꯂꯦꯝꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯂꯦꯝꯒꯤ ꯃꯤꯆꯪ ꯆꯪꯉꯤꯁꯤꯕꯨ ꯃꯗꯨꯒꯤ ꯈꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯁꯨꯝ ꯇꯥ ꯃꯥꯂꯦꯝꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ. ꯑꯗꯣ ꯄꯨꯟꯁꯤꯕꯤ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯁꯨ ꯇꯥ ꯃꯥꯂꯦꯝꯒ ꯅꯨꯡꯁꯤꯅꯔꯣꯗꯅ. ꯄꯨꯟꯁꯤꯕꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯒ. ꯆꯠꯂꯣꯍꯦ! ꯄꯨꯟꯁꯤꯕꯤ, ꯑꯩꯅ ꯈꯨꯡꯒꯪ ꯅꯨꯄꯥ ꯀꯣꯏꯕꯤꯒꯗꯕ ꯅꯠꯇꯦ. ꯈꯪꯉꯤꯍꯦ, ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯉꯨ. ꯑꯩ ꯂꯣꯏ ꯇꯥꯏ. ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯂꯦꯝꯒ ꯍꯦꯛ ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯛꯑꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯀꯟꯈꯠꯂꯛꯈꯤꯅꯤ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯇꯥ ꯃꯥꯂꯦꯝꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯤꯁꯦ? ꯇꯥ ꯃꯥꯂꯦꯝꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯗꯦ ꯍꯥꯏꯕ ꯈꯛꯇꯒꯤ ꯋꯥꯅꯤ. ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯦꯗꯅ. ꯑꯣ, ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯦ. ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ, ꯃꯗꯨ ꯈꯛꯇꯅ ꯃꯤ ꯑꯣꯏꯕ ꯌꯥꯄꯣꯠꯇꯤ. ꯑꯩꯗꯤꯅꯦ, ꯁꯍꯔ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯃꯤ. ꯃꯣꯏꯗꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯔꯝꯅꯤ. ꯑꯗꯨꯒꯅꯦ, ꯅꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯂꯩꯖꯅꯤꯡꯗꯦ. ꯑꯗꯣ ꯅꯪꯕꯨꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯛꯏ ꯆꯨꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ. ꯍꯣ, ꯂꯩꯖꯔꯒꯦ ꯑꯩꯗꯤ ꯈꯨꯡꯒꯪꯁꯤꯗ ꯑꯗꯨꯃꯛ. ꯂꯩꯖꯔꯣ, ꯂꯩꯖꯔꯣ. ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ. ꯃꯤ ꯂꯩꯖꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯇꯥ ꯃꯥꯂꯦꯝꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯔꯤꯁꯤꯕꯣ? ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯆꯖꯅꯤ. ꯅꯤꯡꯉꯝꯗꯕ ꯀꯥꯏꯅ. ꯃꯗꯨꯃꯅꯦ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ. ꯍꯣꯏꯗ, ꯃꯇꯝ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩꯗ ꯍꯥꯟꯅꯒꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯃꯥꯂꯦꯝ ꯎꯕꯗ ꯃꯃꯥꯏ ꯁꯨꯛꯂꯞ ꯇꯧꯈ꯭ꯔꯦ. ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ. ꯃꯤ ꯂꯩꯖꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ. ꯈꯣꯝꯕ ꯃꯥꯗꯤ ꯊꯥꯗꯣꯏꯕꯨ ꯅꯣꯛꯃꯤ ꯀꯧꯔꯛꯏ. ꯊꯥꯗꯣꯏ, ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ? ꯊꯥꯗꯣꯏꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ. ꯌꯨꯝꯗ ꯍꯟꯗꯅ ꯑꯩꯈꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯗꯧꯔꯤꯒꯦ? ꯄꯨꯟꯁꯤꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯣꯝꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ. ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯂꯥꯏꯃ. ꯃꯆꯤꯟꯗ ꯁꯣꯟꯖꯕ ꯈꯛꯇꯅꯤ, ꯆꯤꯟꯕꯥꯜ ꯊꯣꯡꯗꯗꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯁꯨꯝ ꯍꯪꯕꯅꯤꯗ, ꯑꯩꯈꯣꯏ ꯊꯥꯗꯣꯏꯗ, ꯅꯉꯣꯟꯗ ꯍꯪꯕꯁꯨ ꯅꯠꯇꯦ. ꯄꯨꯟꯁꯤꯕꯤ ꯈꯣꯝꯕꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯝꯃꯤ. ꯈꯣꯝꯕꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡ ꯑꯗꯨꯗ ꯋꯥꯈꯜꯗ ꯃꯗꯣꯝ ꯈꯜꯂꯝꯃꯤ. ꯃꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡꯁꯤꯗꯤꯕ ꯀꯤꯕ ꯑꯃ ꯌꯥꯎꯏ. ꯊꯥꯗꯣꯏꯁꯨ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥ ꯊꯩꯗꯣꯔꯛꯏ. ꯍꯜꯂꯗꯣꯏꯅꯤ. ꯇꯥ ꯈꯣꯝꯕ, ꯅꯣꯏꯁꯨ ꯍꯜꯂꯣ, ꯊꯦꯡꯖꯤꯜꯂꯛꯏ. ꯍꯣꯏ, ꯍꯜꯂꯗꯣꯏꯅꯤ. ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯣꯀꯣ. ꯍꯣꯏ ꯇꯥ ꯈꯣꯝꯕ. ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯣꯝꯕꯗꯣ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ. ꯏꯇꯥꯎ, ꯅꯪ ꯃꯁꯤꯒꯤ ꯄꯨꯟꯁꯤꯕꯤ ꯍꯥꯏꯕꯁꯤ ꯀꯣꯏꯒꯦꯅ ꯈꯜꯂꯨꯔꯅꯨ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ. ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ. ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯗꯨ ꯅꯨꯄꯤꯗꯣ. ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦꯀꯣ, ꯅꯪꯒꯤꯗꯤ ꯊꯥꯗꯣꯏ ꯂꯩꯗꯨꯗꯤ. ꯂꯣꯏꯔꯦꯍꯦ, ꯃꯥꯒꯤ ꯅꯨꯄꯤ ꯁꯛꯇꯥꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯗꯣꯏꯁꯤ ꯃꯉꯥꯏꯔꯦꯅꯦ. ꯍꯣꯏꯁꯦ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯦꯕ. ꯍꯣꯏ. ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ. ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯣꯏ ꯃꯥ. ꯐꯔꯦ, ꯏꯁꯤꯡꯗꯣ ꯏꯃꯨꯡꯗ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯨꯔꯣ. ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯕꯤꯁꯨ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯄꯥꯟꯗ ꯑꯃꯨꯛ. ꯇꯣꯝꯕꯤ ꯃꯆꯥꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯤꯗ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯒꯦ ꯅꯤꯡꯆꯥꯕꯣ? ꯄꯨꯟꯁꯤꯕꯤ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯪꯒ ꯕꯥꯕꯥꯒ ꯀꯔꯝ ꯀꯥꯟꯗ ꯁꯍꯔꯗ ꯆꯠꯇꯣꯏꯅꯣ? ꯑꯩ ꯁꯍꯔꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ. ꯁꯍꯔꯗ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ? ꯁꯨꯝ ꯆꯠꯅꯤꯡꯉꯤ, ꯀꯃꯥꯏ ꯇꯧꯒꯦꯁꯨ ꯌꯦꯡꯅꯤꯡꯉꯤ. ꯈꯔ ꯂꯩꯔꯒ ꯆꯠꯀꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ ꯃꯊꯪꯗꯗꯤ. ꯌꯥꯎ. ꯄꯨꯟꯁꯤꯕꯤ ꯍꯔꯥꯎꯅ ꯈꯪꯆꯣꯡ ꯆꯣꯡꯂꯝꯃꯤ. ꯃꯇꯝꯁꯨ ꯈꯪꯍꯧꯗꯕꯅ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯥꯂꯦꯝ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯨꯟꯁꯤꯕꯤꯕꯨ ꯁꯪꯂꯤ.
ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯁꯝꯃꯅ ꯏꯐꯥ ꯐꯥ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯄꯨꯟꯁꯤꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕ ꯃꯥꯂꯦꯝꯗꯤ ꯄꯨꯟꯁꯤꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯇꯨꯃꯤꯟꯅ ꯄꯨꯟꯁꯤꯕꯤꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯀꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ, ꯇꯥꯕ꯭ꯔꯣ? ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯇꯥꯔ ꯃꯥꯜꯂꯦ ꯃꯥꯂꯦꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯄꯨꯟꯁꯤꯕꯤꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯨꯟꯁꯤꯕꯤꯁꯨ ꯃꯥꯂꯦꯝꯗ ꯁꯨꯒꯠꯁꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ, ꯁꯤꯗ ꯂꯥꯛꯈꯣꯕ, ꯑꯩꯅ ꯅꯪꯒꯤꯅꯦꯅ ꯆꯥꯅꯅꯕ ꯂꯩꯔꯛꯄꯅꯦꯕ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯆꯦꯔꯪ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯥꯂꯦꯝ ꯇꯥꯅꯅꯕ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯆꯥꯅꯅꯕ ꯂꯩꯔꯛꯏꯕ? ꯑꯩꯅꯦ ꯀꯩꯁꯨ ꯆꯥꯖꯅꯤꯡꯗꯦ ꯈꯪꯉꯕ? ꯑꯗꯨꯒꯅꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯧ, ꯏꯃꯥ ꯄꯥꯕ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ꯫ ꯄꯨꯟꯁꯤꯕꯤ, ꯁꯤꯗꯪꯗꯤ ꯂꯧꯈꯣ ꯍꯥꯏꯕ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯂꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯔꯝꯗꯦ ꯏꯃꯨꯡꯗ ꯍꯥꯊꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯄꯨꯟꯁꯤꯕꯤꯅ ꯆꯪꯈꯤꯕꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯄꯨꯟꯁꯤꯕꯤꯒꯤꯅꯤ ꯍꯥꯏꯅ ꯂꯩꯖꯔꯛꯂꯤꯕ ꯆꯥꯅꯅꯕꯁꯤꯡ ꯍꯥꯞꯄ ꯆꯦꯔꯪ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯃꯥꯒꯤꯅꯤ ꯈꯟꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯒ ꯂꯩꯖꯔꯛꯄꯁꯤꯡ ꯑꯁꯦ ꯂꯧꯕꯤꯈꯤꯗ꯭ꯔꯦꯅꯦꯀꯣ꯫ ꯁꯣꯟꯅ ꯅꯣꯛꯃꯤꯁꯨ ꯇꯧꯖꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯕꯤꯅ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯎꯒꯦ ꯍꯥꯏꯕ ꯐꯪꯂꯝꯗꯦ꯫ ꯄꯨꯟꯁꯤꯕꯤꯗꯤ ꯃꯥꯂꯦꯝꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯇꯨꯡꯗꯤ ꯃꯥꯂꯦꯝ ꯍꯔꯥꯎ ꯃꯇꯥꯎ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯂꯥꯛꯏꯌꯦ, ꯀꯗꯣꯝꯗ ꯂꯩꯒꯦ? ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯣꯏꯀꯧꯅꯤ ꯀꯧꯔꯤꯕ꯫ ꯈꯣꯝꯕ ꯃꯥꯁꯨ ꯃꯥꯂꯦꯝꯒꯤ ꯈꯨꯀꯧ ꯑꯗꯨꯗ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯧꯗ꯭ꯔꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯂꯩꯔꯝꯗ꯭ꯔꯗꯤꯅ ꯀꯧꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯐꯔꯦꯅꯦ꯫ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯦ? ꯉꯁꯤ ꯍꯜꯂꯛꯄꯅꯦ꯫ ꯑꯣ, ꯑꯕꯣꯛꯇꯤ ꯈꯔ ꯐꯔꯕꯣ? ꯐꯍꯧꯔꯦ꯫ ꯑꯗꯨꯗꯤ ꯂꯦꯞꯄꯒ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯃꯥꯂꯦꯝ ꯅꯣꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯄꯨꯟꯁꯤꯕꯤꯒ ꯊꯦꯡꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯈꯣꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯅꯔꯤ꯫ ꯀꯧꯅꯕ꯭ꯔꯥ ꯅꯪꯒꯗꯤ? ꯃꯔꯛꯇ ꯀꯧꯅꯩꯌꯦ, ꯌꯥꯝꯅ ꯇꯣꯏꯅꯒꯗꯤ ꯀꯧꯅꯕ ꯅꯠꯇꯦꯗ꯫ ꯅꯪꯒ ꯊꯥꯗꯣꯏꯒ ꯎꯅꯕꯗ ꯄꯨꯟꯁꯤꯕꯤꯁꯨ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ? ꯊꯣꯔꯛꯑꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯪꯍꯪꯗ ꯍꯪꯉꯤꯁꯤꯅ? ꯅꯨꯡꯁꯤꯕꯒꯤ ꯍꯪꯉꯤꯅꯤ꯫ ꯌꯥꯔꯦ, ꯅꯨꯡꯁꯤꯔꯨꯔꯅꯨ, ꯑꯣꯏꯔꯔꯣꯏ ꯅꯪ ꯑꯃ꯫ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯃꯤ ꯅꯨꯄꯥ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝ ꯉꯛꯅ, ꯃꯥꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯥ? ꯃꯥꯗꯤ ꯁꯍꯔ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯔꯣꯏꯁꯨ ꯍꯥꯏꯗꯥꯏꯅꯦ? ꯍꯣ, ꯁꯍꯔ ꯅꯨꯄꯥꯅꯦ ꯃꯥꯅ ꯀꯣꯏꯈ꯭ꯔꯤꯁꯦ꯫ ꯀꯥꯏꯗ ꯊꯦꯡꯅꯗꯅ ꯀꯣꯏꯔꯤꯕ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯗꯦ꯫ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯅꯣꯏꯔꯒ ꯄꯤꯛꯄ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯨꯁꯨ꯫ ꯈꯣꯏꯗꯨꯝ ꯍꯣꯏꯗ ꯂꯩꯕ ꯃꯥꯜꯂꯦ꯫ ꯃꯥꯂꯦꯝ ꯄꯦꯔꯤ ꯇꯧꯔꯒ꯫ ꯑꯣ, ꯃꯥꯂꯦꯝ, ꯑꯩ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯛ ꯋꯥꯅ ꯃꯥꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯄ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯤ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯁꯨ ꯇꯨꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯃꯥꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯃꯥꯂꯦꯝ ꯃꯥꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯐꯩ, ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯕ ꯀꯣꯏꯗꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯇꯥꯟꯅꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯈꯣꯝꯕ ꯃꯃꯤꯠ ꯄꯩꯔꯞ ꯃꯥꯂꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯆꯣꯞꯅ ꯇꯥꯟꯅꯕꯗꯤꯅꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯦ ꯃꯥꯕꯨ ꯐꯪꯅꯅꯕꯅꯤ꯫ ꯌꯥꯝ ꯐꯪꯒꯅꯤ꯫ ꯇꯥꯃꯣꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯅꯪꯁꯨꯅꯦ ꯃꯤꯒꯤ ꯕꯤꯠ ꯍꯟꯕ ꯋꯥꯍꯩꯗꯣ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯅꯪꯁꯨ ꯊꯥꯗꯣꯏ ꯀꯥꯏꯅꯕ ꯃꯇꯝꯗ ꯐꯪꯉꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯁꯣꯟꯖꯜꯂꯛꯆꯅꯤ꯫ ꯑꯣ, ꯅꯪꯅ ꯐꯅ ꯁꯥꯞ ꯁꯣꯜꯂꯕꯁꯨ ꯊꯥꯗꯣꯏ ꯏꯕꯥꯅꯤꯗꯤ ꯁꯨꯀꯥꯏ ꯀꯥꯏꯅꯔꯔꯣꯏ ꯍꯥꯏꯖꯔꯤꯕ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯀꯥꯏꯅꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯂꯥꯏꯕꯛꯀ ꯃꯋꯥ ꯂꯧꯗꯦ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯣ? ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯕ ꯅꯨꯄꯤꯗꯨꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯖꯔꯤꯕ꯫ ꯍꯣꯏꯅꯦ, ꯆꯍꯤ 9-10 ꯍꯥꯏꯔ ꯐꯥꯎꯕꯗ ꯌꯥꯗꯅ ꯑꯇꯣꯞꯄ ꯀꯣꯏꯈꯤꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ? ꯃꯥꯂꯦꯝ ꯍꯟꯗꯛꯀꯤ ꯈꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯣꯝꯕꯗ ꯁꯥꯎꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ, 9-10ꯗ ꯅꯠꯇꯦ, ꯆꯍꯤ ꯆꯨꯞꯄ ꯍꯥꯏꯈꯤꯗꯣꯔꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤꯅꯦ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯕ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯈꯣꯝꯕ ꯃꯥꯁꯨ ꯃꯥꯂꯦꯝꯅ ꯃꯥꯡꯒꯣꯜꯗ ꯀꯨꯝꯊꯈꯤꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯏꯃꯨꯡꯗ ꯆꯪꯈꯤꯁꯦ꯫ ꯌꯥꯔꯦ, ꯑꯩ ꯆꯪꯉꯔꯣꯏ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯗꯧ ꯃꯍꯨꯠꯅꯦ ꯄꯨꯟꯁꯤꯕꯤ ꯑꯣꯏꯅ ꯁꯪꯉꯨꯈꯤꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯄꯨꯟꯁꯤꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯟꯁꯤꯕꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯉꯛ ꯑꯗꯨ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯌꯦꯡꯅ ꯋꯥꯁꯨ ꯉꯥꯡꯖꯔꯤ꯫ ꯊꯥꯕꯨꯝ ꯑꯃ ꯃꯌꯥꯁꯦ ꯃꯥꯕꯨ ꯎꯗꯕꯗ ꯀꯌꯥ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯕꯗꯤ ꯃꯥꯅꯗꯤ ꯈꯪꯕꯤꯔꯝꯃꯣꯏ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯃꯤꯑꯣꯠꯄꯤ ꯍꯦꯛ ꯍꯥꯏꯔꯤꯁꯦ꯫ ꯉꯥꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯌꯦꯡꯅ ꯄꯨꯟꯁꯤꯕꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯁꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯄꯨꯟꯁꯤꯕꯤ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯟꯁꯤꯕꯤꯕꯨ ꯇꯥꯅꯅꯕ ꯀꯧꯖꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ, ꯁꯣꯝꯗ ꯌꯦꯡꯉꯛꯑꯣ, ꯅꯣꯏ ꯗꯥ ꯃꯥꯂꯦꯝ ꯂꯥꯛꯏꯌꯦ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯥꯂꯦꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗ ꯁꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯂꯦꯝꯕꯨ ꯎꯕꯗ ꯃꯊꯟꯇ ꯁꯥꯎꯅ ꯋꯥ ꯉꯥꯡꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅꯗꯤ ꯀꯌꯥꯗ ꯍꯔꯥꯎꯔꯨꯔꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯛꯇ꯭ꯔꯦ ꯈꯟꯗꯨꯅ꯫ ꯈꯜꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦ, ꯉꯁꯤ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯌꯦꯠꯂꯛꯑꯦꯕꯁꯦ꯫ ꯃꯥꯂꯦꯝꯁꯨ ꯄꯨꯟꯁꯤꯕꯤꯕꯨ ꯀꯧꯕ ꯂꯦꯞꯇꯦ꯫ ꯄꯨꯟꯁꯤꯕꯤ, ꯁꯤꯗ ꯑꯝꯇ ꯊꯣꯔꯛꯑꯣꯕ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ꯫ ꯄꯨꯟꯁꯤꯕꯤ ꯁꯥꯎꯔꯤ ꯇꯧꯔꯒ, ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯃꯇꯝꯒ ꯃꯥꯡꯍꯟꯕꯤꯔꯛꯑꯅꯨ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ? ꯅꯈꯣꯏ ꯏꯃꯥ ꯕꯥꯕ ꯊꯣꯔꯛꯑꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯏꯀꯥꯏꯅꯤ꯫ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ, ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯃꯣꯏꯅ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯠ ꯍꯥꯏꯔꯛꯑꯣ, ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯅꯨ꯫ ꯑꯁ ꯌꯥꯔꯣꯏꯃꯦ ꯁꯤꯗ, ꯉꯥꯛꯇꯪ ꯊꯣꯔꯛꯑꯣ ꯍꯥꯏꯕ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯁꯥꯎꯔꯤ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯂꯦꯝꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯗꯤ ꯄꯨꯟꯁꯤꯕꯤꯅ ꯃꯥꯅ ꯍꯥꯏꯕꯗ ꯂꯥꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯂꯩꯔꯦ, ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯃꯥꯂꯦꯝꯁꯨ ꯃꯀꯣꯛꯀꯗꯨ ꯍꯣꯠꯂꯗꯨꯅ, ꯅꯪꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯦ, ꯑꯗꯨꯔꯣ ꯍꯥꯏꯅꯤ ꯍꯥꯏꯗꯣ? ꯅꯠꯇꯦ, ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩꯒꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯛꯀꯅꯨ꯫ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯣꯏꯖꯔꯒꯦ꯫ ꯀꯔꯤ? ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ꯫ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦꯅ? ꯍꯧꯖꯤꯛ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯀꯣꯟꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯄꯨꯟꯁꯤꯕꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯍꯣ ꯏꯕꯨꯡꯉꯣ, ꯑꯗꯨꯃ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ, ꯈꯪꯉꯕ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨꯅꯦ, ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟ ꯑꯗꯣ ꯑꯣꯏꯔꯔꯣꯏ ꯍꯥꯏꯖꯔꯤꯕ꯫ ꯀꯅꯥꯅ ꯈꯪꯅꯤ ꯏꯕꯦꯝꯃ, ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯇꯣꯛꯈꯥꯏꯅꯈ꯭ꯔꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯕꯤꯒꯗꯕ ꯄꯨꯟꯁꯤꯕꯤ ꯅꯠꯇꯦ, ꯈꯪꯉꯕ? ꯈꯪꯉꯤ꯫ ꯑꯗꯨꯗꯤ ꯑꯩ ꯆꯪꯈꯤꯕ ꯌꯥꯔꯕꯣ? ꯌꯥꯔꯅꯤ, ꯆꯪꯉꯨ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯄꯨꯟꯁꯤꯕꯤ ꯁꯥꯎꯅ ꯃꯥꯂꯦꯝꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯍꯥꯊꯨ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯄꯨꯟꯁꯤꯕꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯜꯍꯧꯔꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯈ꯭ꯔꯦꯗ꯫ ꯑꯩ ꯑꯃ ꯂꯩꯅ ꯑꯇꯣꯞꯄꯒ ꯀꯣꯏ ꯈꯪꯅꯤꯗꯅ ꯅꯪ ꯍꯣꯔꯦꯟꯗꯤ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯦ ꯌꯦꯡꯉꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯄꯨꯟꯁꯤꯕꯤ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝ ꯈꯣꯝꯕꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯗꯤ ꯄꯨꯟꯁꯤꯕꯤ ꯎꯕꯗ ꯃꯣꯃꯣꯟꯒ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯅꯣꯛꯄ ꯑꯁꯤꯗ ꯈꯣꯝꯕꯁꯨ ꯎꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ ꯅꯄꯤ ꯇꯥꯒꯗꯕ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯥꯂꯦꯝ ꯎꯕꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤ, ꯑꯩꯗꯤ ꯄꯦꯜꯂꯦꯗꯀꯣ꯫ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯄꯨꯟꯁꯤꯕꯤ ꯈꯛꯇ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯃꯤ ꯊꯥꯅꯤꯌꯦ ꯅꯪꯕꯣ, ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ꯫ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯂꯦꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯅꯕꯥꯅꯤꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯨꯔꯨꯝ ꯁꯣꯟꯅꯩꯗꯨꯅ? ꯄꯨꯟꯁꯤꯕꯤ ꯃꯥꯂꯦꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯁꯣꯟꯅꯒꯦ ꯌꯥꯎꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯈꯣꯝꯕ ꯃꯥꯗꯤ ꯃꯥꯂꯦꯝꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯠꯌꯦꯡꯁꯤ ꯐꯥꯎꯗꯤ ꯇꯨꯆꯨꯡ, ꯁꯤꯗꯕꯨ ꯅꯪꯅ ꯍꯨꯏꯅ ꯊꯤ ꯄꯥꯝꯕꯒꯨꯝꯅ ꯄꯥꯝꯃꯤꯅꯦꯕ꯫ ꯈꯣꯝꯕꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯀꯔꯤꯅꯣ ꯇꯥꯗ꯭ꯔꯕꯃꯛꯁꯨ ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯊꯥꯗꯣꯏꯁꯨ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯈꯠꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯇꯣꯛꯅꯔꯣ, ꯎꯅꯕ ꯌꯥꯗꯦ, ꯈꯠꯅꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ, ꯍꯨꯏ ꯍꯧꯗꯣꯡꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣ? ꯄꯨꯟꯁꯤꯕꯤ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨꯅꯦ, ꯅꯋꯥꯒꯤ ꯃꯤꯆꯪꯗ ꯆꯪꯉꯤ꯫ ꯊꯥꯗꯣꯏ ꯄꯨꯟꯁꯤꯕꯤꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯈꯣꯝꯕꯗꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟꯁꯦ ꯑꯣꯈꯥꯛꯅ ꯀꯟꯕꯖꯥꯠ꯫ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯄꯥꯝꯃꯤꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ꯫
Asumna ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯄꯨꯟꯁꯤꯕꯤꯕꯨ ꯀꯧꯔꯛꯄ. ꯄꯨꯟꯁꯤꯕꯤ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯄꯨꯟꯁꯤꯕꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯠ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯖꯔꯛꯏ. ꯇꯥꯃꯣ, ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯥꯛꯄ. ꯏꯅꯥꯈꯨꯟꯕꯁꯨ ꯈꯣꯏꯗꯨꯝꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯈꯣꯝꯕ ꯃꯥꯗꯤ ꯏꯅꯥꯈꯨꯟꯕ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯑꯁꯤꯃꯨꯛ ꯂꯥꯛꯑꯕꯅꯤꯅ ꯍꯧꯔꯛꯑꯅꯤ ꯃꯤꯠ ꯅꯥꯕ. ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯨꯟꯁꯤꯕꯤ ꯅꯣꯛꯃꯤ ꯇꯧꯅ ꯏꯅꯥꯈꯨꯟꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯍꯦꯛꯇ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯃꯣ, ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯉꯥꯏꯔꯝꯗ꯭ꯔꯤꯁꯦ? ꯏꯅꯥꯈꯨꯟꯕꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯑꯩꯗꯣ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯌꯦꯡꯈꯩꯗꯤ ꯉꯥꯏꯔꯝꯃꯨꯀꯣ, ꯅꯪꯅ ꯍꯥꯟꯅ. ꯉꯥꯏꯔꯝꯒꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ. ꯃꯥꯂꯦꯝꯗꯤ ꯄꯨꯟꯁꯤꯕꯤꯅ ꯏꯅꯥꯈꯨꯟꯕꯒꯤ ꯃꯈꯨꯠꯇꯒ ꯀꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥꯒ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯊꯕꯥꯛꯇ ꯄꯥꯏꯁꯤꯟꯖꯗꯨꯅ ꯍꯥꯏꯖꯔꯝꯃꯤ. ꯊꯃꯣꯏꯁꯦ ꯈꯪꯅꯥ ꯅꯥꯔꯛꯑꯦꯗ. ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ. ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯔꯛꯄꯒꯨꯝ ꯇꯧꯏ. ꯈꯣꯝꯕꯗꯤ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯈ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯔꯛꯈꯤꯅꯤ. ꯌꯥꯝ ꯋꯥꯠꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯋꯥꯟꯊꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯀꯩꯅꯣ, ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯑꯣ, ꯃꯪ ꯅꯠꯇꯤꯌꯦ, ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ. ꯅꯍꯥꯟꯈꯩꯁꯨ ꯃꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ? ꯍꯣ, ꯇꯧꯋꯦ. ꯑꯩꯗꯤ ꯑꯅꯤꯁꯤ ꯎꯅꯤ ꯈꯟꯕꯗ ꯌꯥꯝ ꯇꯜꯂꯕꯅꯤ. ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯏꯅꯗꯤ ꯇꯥꯔꯝꯃꯤ. ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ. ꯊꯥꯗꯣꯏ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯄꯨꯟꯁꯤꯕꯤꯅ ꯇꯥꯔꯗꯤ ꯍꯥꯠꯀꯦ ꯍꯥꯏꯖꯔꯛꯁꯅꯤ. ꯏꯕꯦꯝꯃ, ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯨ ꯆꯨꯝꯗ꯭ꯔꯣ? ꯑꯅꯤꯁꯤ ꯎꯕꯗ ꯑꯩꯗꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ. ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯥꯃꯛꯅꯤ. ꯅꯨꯄꯥ ꯃꯁꯛ ꯊꯤꯖꯔꯕꯁꯨꯅꯦ ꯁꯦꯜꯗꯤ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕꯅꯤ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯄꯨꯟꯁꯤꯕꯤꯅ ꯍꯥꯏꯕꯅꯤ. ꯁꯦꯜ ꯄꯥꯏꯕꯒꯤ ꯏꯅꯥꯈꯨꯟꯕ ꯀꯧꯔꯤꯅꯤ. ꯅꯨꯄꯥꯁꯦ ꯁꯦල් ꯄꯥꯏꯕꯒꯤ ꯁꯛꯇꯥ ꯏꯆꯦꯟ ꯆꯦꯟꯗꯦꯗ. ꯅꯪꯅ ꯌꯥꯝꯅ ꯈꯪꯕꯤꯔꯤꯕ. ꯃꯤ ꯁꯍꯔ ꯃꯆꯥꯁꯨ ꯑꯣꯏꯔꯤꯅꯤ. ꯁꯍꯔ ꯃꯆꯥ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯁꯍꯔ ꯃꯆꯥ ꯃꯣꯏꯕꯨꯗꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯔꯝꯅꯤ. ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯒ ꯃꯥꯟꯗ꯭ꯔꯣ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯏꯁꯤꯒ? ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯏꯗꯦꯅꯦ. ꯅꯨꯄꯤ ꯅꯪꯁꯨ ꯁꯍꯔ ꯅꯨꯄా ꯄꯥꯝꯃꯛꯄ ꯃꯥꯜꯂꯦ. ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯩꯁꯦ ꯁꯍꯔ ꯃꯆꯥ ꯄꯥꯝꯕ ꯑꯃꯨꯛꯇ ꯍꯜꯂꯕ? ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯍꯔ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤꯁꯦ? ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯏꯅꯥꯈꯨꯟꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯐꯤꯕꯝ ꯁꯛꯇꯥꯃꯛ, ꯃꯁꯛ ꯁꯛꯇꯥꯃꯛ, ꯃꯨꯅ ꯃꯨꯔꯤꯕ ꯁꯤꯗꯕꯨ ꯄꯥꯝꯃꯤꯕ ꯅꯣꯏꯅꯦꯅ ꯉꯛꯈ꯭ꯔꯦ. ꯊꯥꯗꯣꯏ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯒꯦ? ꯉꯁꯤꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯀꯥꯏꯅ ꯊꯣꯛꯇꯣꯏꯅꯤ. ꯈꯣꯝꯕ ꯃꯥꯁꯨ ꯊꯥꯗꯣꯏꯅ ꯇꯧꯕꯒꯨꯝꯅ ꯃꯍꯥꯛꯁꯨ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯀꯥꯏꯅꯔꯒ ꯅꯪ ꯁꯍꯔ ꯅꯨꯄꯥ ꯑꯃꯨꯖꯥꯎ ꯐꯨꯋꯥꯎꯅꯕꯒ ꯀꯨꯏꯅꯒꯦ ꯍꯥꯏꯔꯣ? ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨꯀꯣ. ꯃꯥꯂꯦꯝ ꯃꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯄꯦꯔꯤ ꯇꯧꯅ ꯍꯥꯏꯔꯛꯏ. ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯉꯩꯁꯤꯗ ꯅꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ. ꯈꯣꯝꯕ ꯃꯥꯂꯦꯝꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯍꯣ, ꯅꯪꯉꯣꯟꯗ ꯇꯥꯕꯤꯌꯨ ꯍꯥꯏꯗꯤ ꯐꯪꯗꯕ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯅꯪꯗꯤ ꯆꯥꯛꯑꯣ. ꯁꯣꯝꯗ ꯄꯨꯟꯁꯤꯕꯤꯁꯨ ꯃꯤ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕꯒ ꯃꯁꯥꯗ ꯅꯥꯆꯨꯡꯕ ꯑꯃꯠꯇ ꯐꯥꯎꯗꯕ ꯃꯈꯩ ꯏꯅꯥꯈꯨꯟꯕꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯦꯞꯇꯦ. ꯇꯥꯃꯣ, ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯤꯌꯨꯀꯣ, ꯅꯣꯏꯗ ꯂꯩꯔꯀꯥꯟꯗ. ꯁꯥꯒꯦ, ꯃꯌꯥꯝ ꯁꯥꯗꯣꯛꯀꯦ. ꯅꯪꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯅꯈꯨꯠꯇ ꯊꯤꯜꯂꯨ. ꯄꯨꯟꯁꯤꯕꯤꯁꯨ ꯏꯅꯥꯈꯨꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯤꯗꯅꯤ ꯑꯩꯅ ꯇꯥꯃꯣꯁꯦ ꯄꯥꯝꯕ ꯈꯛꯅꯦ ꯍꯦꯟꯖꯤꯜꯂꯤꯁꯦ. ꯄꯨꯟꯁꯤꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯅꯥꯈꯨꯟꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ. ꯃꯇꯝꯗ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯊꯥꯗꯣꯏꯅ ꯄꯨꯟꯁꯤꯕꯤꯗ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ. ꯄꯨꯟꯁꯤꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ. ꯄꯨꯟꯁꯤꯕꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯏꯅꯥꯈꯨꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯃꯣ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯇꯥꯃꯣꯁꯨ ꯐꯖꯅ ꯍꯜꯂꯨ. ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ ꯅꯈꯣꯏꯁꯨ. ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯨꯟꯁꯤꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯒ ꯏꯅꯥꯈꯨꯟꯕꯒ ꯈꯣꯏꯗꯨꯝꯒꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯥꯂꯦꯝꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯃꯄꯤ ꯇꯥꯈꯩ ꯀꯞꯊꯣꯔꯛꯏ. ꯃꯥꯂꯦꯝꯍꯩꯗꯤ ꯂꯣꯏꯔꯦꯗꯅ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ. ꯃꯁꯛ ꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩ ꯌꯥꯝꯅ ꯆꯥꯛꯏꯗ. ꯑꯃꯨꯛꯁꯨ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅ ꯍꯣꯏ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯤ ꯃꯤꯅ ꯂꯧꯈ꯭ꯔꯦ. ꯑꯩ ꯌꯥꯝ ꯆꯥꯛꯑꯦ. ꯈꯣꯝꯕꯁꯨ ꯃꯥꯂꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦꯀꯣ, ꯑꯝꯇ ꯍꯧꯒꯠꯂꯣ. ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯌꯨ.
ꯊꯃꯣꯏ ꯀꯥꯏꯔꯤꯉꯩꯗ ꯏꯀꯥꯏꯕꯒ ꯈꯪꯕ ꯁꯪꯗ꯭ꯔꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯄꯨꯟꯕꯗ ꯌꯥꯝꯅ ꯂꯦꯝꯃꯣꯏꯗꯧꯔꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯁꯨ ꯃꯤꯔꯥꯏꯕꯤꯕ ꯅꯪꯅꯁꯨ ꯑꯃꯨꯛ ꯃꯤꯔꯥꯏꯕꯤꯒꯦ ꯈꯜꯂꯤꯕꯣ ꯍꯥꯏ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣ ꯈꯟꯈꯤꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯝꯃꯤ ꯃꯥꯂꯦꯝ ꯃꯥꯁꯨ ꯇꯞꯅ ꯃꯣꯂꯤ ꯃꯣꯂꯤ ꯍꯧꯒꯠꯂꯛꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯁꯤ ꯐꯥꯎꯕꯗ ꯁꯨꯠ ꯇꯧꯕ ꯂꯦꯞꯇꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗꯕ ꯁꯥꯕ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯅ ꯑꯁꯨꯛ ꯐꯖꯕ ꯑꯩ ꯃꯤꯔꯥꯏꯔꯒ ꯁꯛꯊꯤꯕ ꯐꯨꯋꯥꯎꯅꯕ ꯃꯨꯊꯤꯗꯨꯒ ꯀꯣꯏꯅꯕꯒ ꯁꯥꯔꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯈꯜꯂꯨꯔꯒ ꯃꯇꯝ ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯂꯦꯝꯁꯨ ꯄꯨꯟꯁꯤꯕꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯏꯅꯥꯛ ꯈꯨꯟꯕꯒ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯏ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯃꯥꯂꯦꯝ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯟꯁꯤꯕꯤꯒ ꯏꯅꯥꯛ ꯈꯨꯟꯕꯒ ꯊꯦꯡꯅꯔꯝꯃꯤ ꯃꯥꯂꯦꯝꯗꯤ ꯑꯅꯤꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯃꯥꯂꯦꯝ ꯎꯕꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩ ꯅꯣꯏ ꯁꯍꯔꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯗꯣꯏꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯉꯕꯣ ꯂꯩꯅꯤꯡꯉꯤ ꯅꯣꯏ ꯁꯍꯔꯗ ꯂꯩꯔꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯁꯍꯔꯒꯤ ꯀꯩꯊꯦꯜꯗꯒꯤ ꯇꯥꯃꯣꯅ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯗꯤ ꯂꯩꯕꯤꯗꯣꯏꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯂꯦꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯌꯦꯠꯈ꯭ꯔꯖꯥꯠꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯄꯪꯌꯦꯠꯇ ꯌꯦꯠꯄ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯄꯥꯈꯠꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯗꯨꯅ ꯈꯝꯂꯝꯃꯤ ꯇꯥꯃꯣ ꯌꯥꯔꯤꯕꯁꯦ ꯇꯣꯛꯑꯣ ꯃꯈꯣꯏꯒꯨꯝꯕꯒ ꯃꯥꯟꯅꯒꯅꯣꯕ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯕꯤꯔꯔꯣꯏ ꯃꯊꯪꯗ ꯍꯦꯛ ꯅꯪꯉꯣꯟꯗ ꯌꯦꯜꯂꯛꯑꯕ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯒꯦ ꯍꯣꯏ ꯇꯥꯃꯣ ꯃꯥꯂꯦꯝ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯃꯊꯟꯇ ꯃꯔꯝ ꯂꯩꯇ ꯏꯀꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯟꯁꯤꯕꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯁꯨ ꯃꯌꯦꯡ ꯇꯥꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯥꯂꯦꯝ ꯄꯨꯟꯁꯤꯕꯤꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯋꯥꯔꯧꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯨꯟꯁꯤꯕꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕꯗ ꯆꯦꯜꯂꯝꯃꯤ ꯄꯨꯟꯁꯤꯕꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯁꯥꯒꯠꯆꯔꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯝꯃꯤ ꯄꯨꯟꯁꯤꯕꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯄꯦꯔꯤ ꯌꯦꯡꯂꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯁꯤ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯣꯏꯅꯣ ꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕꯒ ꯇꯧꯔꯛꯑꯗꯤ ꯊꯤꯈꯤꯗꯧ ꯃꯥꯜꯂꯤ ꯑꯃꯨꯛꯁꯨ ꯐꯛꯂꯥꯡ ꯑꯍꯣꯕꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨ ꯎꯕꯗ ꯀꯞꯇꯦꯗ ꯈꯥꯛꯂꯦ ꯀꯔꯤꯅꯨꯡꯒꯤ ꯁꯍꯔ ꯅꯨꯄꯥ ꯄꯥꯝꯂꯨꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯄꯨꯟꯁꯤꯕꯤ ꯏꯅꯥꯛ ꯈꯨꯟꯕ ꯆꯪꯉꯛꯄ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯪꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯅꯪꯅ ꯌꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯈꯤꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯍꯧꯔꯛꯏ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯍꯧꯖꯤꯛꯃꯛ ꯑꯩ ꯅꯣꯏꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯌꯨꯝꯗ ꯊꯤꯟꯗꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏꯀꯣ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩ ꯅꯪꯒꯨꯝꯕ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯂꯩꯕ ꯇꯜꯂꯦ ꯑꯩ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯅꯪꯅ ꯂꯩꯗꯣꯏꯁꯤ ꯁꯍꯔꯗ ꯑꯩ ꯁꯍꯔ ꯅꯨꯄꯥ ꯄꯥꯝꯖꯗ꯭ꯔꯦ ꯈꯨꯡꯒꯪ ꯅꯨꯄꯥꯗ ꯑꯣꯏꯔꯁꯨ ꯑꯩ ꯂꯩꯖꯔꯨꯔꯒꯦꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯊꯣꯛ ꯊꯥꯛ ꯌꯥꯝꯅ ꯍꯥꯏꯒꯅꯨꯀꯣ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯄꯨꯟꯁꯤꯕꯤ ꯀꯞꯄꯗꯨ ꯍꯥꯏꯔꯞ ꯇꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯂꯞ ꯍꯥꯏꯖꯔꯝꯃꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤꯅ ꯈꯜꯂꯗ꯭ꯔꯅꯦ ꯑꯩꯕꯣ ꯋꯥꯍꯩꯗꯣ ꯍꯥꯏꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯄꯨꯟꯁꯤꯕꯤꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯍꯣꯏ ꯆꯪꯉꯛꯑꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯇꯥꯃꯣ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯂꯩꯕ ꯉꯝꯃꯣꯏꯅ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣꯕ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯅꯌꯨꯝꯗ ꯊꯤꯟꯗꯣꯏꯅꯣ ꯅꯪꯁꯦ ꯆꯦꯜꯂꯦꯅ ꯅꯣꯏ ꯂꯩꯀꯥꯏꯗꯗꯤ ꯋꯥ ꯂꯥꯎꯅꯔꯝꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯟꯁꯤꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤꯕꯤ ꯆꯦꯟꯈ꯭ರೆ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯝꯃꯤ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯂꯦꯝꯁꯨ ꯄꯨꯟꯁꯤꯕꯤ ꯆꯦꯟꯈ꯭ರೆ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ ꯈꯣꯝꯕ ꯃꯥꯂꯦꯝꯒ ꯐꯝꯃꯤꯟꯅꯗꯨꯅ ꯈꯗꯥꯡ ꯀꯟꯅ ꯅꯣꯝꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯤꯗꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯁꯍꯔ ꯅꯨꯄꯥꯒ ꯄꯨꯈꯤ ꯈꯤꯔꯝꯃꯅꯤ ꯑꯗꯨꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯖꯔꯝꯃꯗꯤ ꯑꯗꯨ ꯌꯧꯅꯁꯨ ꯋꯥꯔꯝꯃꯣꯏꯗꯕꯅꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯁꯍꯔ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯥ ꯍꯧꯖꯤꯛ ꯁꯍꯔꯒꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯑꯄꯥꯝꯕ ꯂꯩꯕꯤꯔꯅꯤ ꯅꯨꯄꯥꯗꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯄꯨꯟꯁꯤꯕꯤꯒꯤ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯂꯩꯕꯤꯕꯒꯖꯥꯠꯅꯤ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯁꯍꯔ ꯅꯨꯄꯥꯒ ꯑꯣꯏꯁꯜꯂꯦ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩꯔꯒ ꯄꯤꯕꯗꯨꯗ ꯁꯦꯜ ꯄꯥꯏꯕꯅꯤ ꯈꯟꯗꯨꯅꯅꯦ ꯄꯨꯟꯁꯤꯕꯤꯅ ꯃꯃꯤꯡꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯏꯅ ꯀꯧꯕꯗꯨꯗ
Malem Khangnok nokthorꯛꯇꯨꯅ ꯑꯦ ꯅꯪꯅ ꯀꯥꯏꯗꯒꯤ ꯄꯥꯎꯅꯣ ꯑꯣꯟꯊꯣꯛ ꯃꯤꯅ ꯂꯣꯏꯅ ꯍꯥꯏꯅꯕ ꯋꯥꯅꯤꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯃꯤꯁꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯄꯥꯎꯁꯦ ꯃꯤ ꯂꯣꯏꯅ ꯈꯪꯅꯩ ꯍꯥꯏꯕꯅꯤꯅꯦ ꯈꯪꯅꯕꯗꯨꯅꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯇꯝꯃꯤꯁꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯂꯩꯀꯥꯏ ꯄꯨꯝꯕꯁꯨ ꯈꯪꯂꯤ ꯄꯨꯟꯁꯤꯕꯤꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝ ꯏꯪꯈꯣꯜ ꯐꯖꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯟꯁꯤꯕꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯃꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯤ ꯏꯃꯥꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯁꯍꯔ ꯅꯨꯄꯥꯗꯣ ꯂꯥꯏꯔꯕ ꯃꯥꯜꯂꯦꯅ ꯑꯗꯨꯗ ꯅꯪꯅ ꯁꯥꯎꯈꯤꯗꯥꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨ ꯅꯨꯄꯥꯗꯣ ꯁꯍꯔ ꯅꯨꯄꯥꯅꯤꯅ ꯁꯦꯜ ꯄꯥꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯈꯛꯇꯅꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗꯕꯒꯤꯅꯤ ꯏꯃꯥ ꯄꯉꯥꯡꯗ ꯉꯥꯡꯀꯅꯨ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯒꯨꯝꯅ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯤ ꯅꯪꯕꯨ ꯍꯥꯟꯅ ꯀꯩꯝꯇ ꯈꯪꯈꯤꯗ꯭ꯔꯕꯣ ꯈꯪꯗꯤ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯊꯥꯗꯣꯏ ꯅꯨꯄꯥ ꯐꯪꯉꯤ ꯁꯦꯜ ꯄꯥꯏꯗꯦ ꯌꯥꯔꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯑꯒꯦ ꯑꯗꯨꯒ ꯃꯁꯛꯇꯗꯤ ꯐꯖꯔꯝꯃꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯛ ꯐꯪꯉꯤ ꯑꯔꯩꯀꯩ ꯊꯤꯖꯤꯜꯂꯦ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯄꯨꯟꯁꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯌꯥꯝꯅ ꯄꯪꯉꯤ ꯑꯁꯨꯛ ꯐꯕ ꯇꯥ ꯃꯥꯂꯦꯝꯕꯨ ꯍꯦꯛꯇ ꯃꯤꯔꯥꯏ ꯇꯥ ꯃꯥꯂꯦꯝꯁꯦ ꯃꯁꯛ ꯀꯩꯁꯨ ꯊꯤꯗꯕꯅꯤ ꯊꯤꯗꯤꯌꯦ ꯐꯖꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯗ ꯃꯥꯁꯦ ꯈꯨꯡꯒꯪ ꯃꯆꯥꯅꯤꯅ ꯑꯩꯅ ꯄꯥꯝꯗꯕꯅꯦꯕ ꯈꯨꯡꯒꯪ ꯃꯆꯥ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯍꯔ ꯃꯆꯥ ꯂꯥꯏꯔꯕ ꯃꯨꯊꯤꯗꯨꯗ ꯂꯩꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯥ ꯃꯥꯂꯦꯝꯗꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯈꯠꯂꯛꯏ ꯃꯆꯤꯟꯗꯁꯨ ꯌꯥꯝꯅ ꯄꯦꯟꯗꯅ ꯁꯣꯜꯂꯝꯃꯤ ꯇꯥ ꯃꯥꯂꯦꯝ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯩꯅꯥ ꯐꯪꯏ ꯑꯩ ꯇꯥ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯏꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯛꯑꯦ ꯄꯨꯟꯁꯤꯕꯤꯅ ꯀꯞꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯊꯥꯗꯣꯏ ꯃꯥꯗꯤ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯅ ꯃꯆꯤꯟꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯛꯏ